ngasi aina chagdriba lambi asi anouba amadi atokpa haitare oi lema mo atopon changnaba lambi sigi fajaba adagi amna fajaba sinre singde amti mayamna friend mayamna tingbiu hariba lambi asi sadar jokti hariba place asidagi changadabani mayam amti tingbiu Wow, very nice. Kaya ada fazakar buno mafam se. Koigi pilih tempat sih, kayak ada COVID pandemic na maram oiduna akhoi marupang punamag Sadhu Siru waterfall sangbangam dana halakhi